ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ 17ꯗ ꯑꯍꯥꯟꯕ ꯐꯦꯁꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯔꯄꯤ ꯑꯊ꯭ꯋꯥꯂꯦꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒ ꯂꯣꯏꯅꯅ ꯊꯥꯡꯒ ꯑꯃꯗꯤ ꯂꯝꯂꯥꯏꯗ ꯏꯕꯨꯗꯧ ꯏꯕꯦꯟꯗꯧ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯄꯤꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯊꯥ 11 ꯑꯁꯤꯗ ꯃꯍꯦꯁ꯭ꯋꯔꯅ कथोपग लोइनना मणिपुर कन्नबा मनुंग अमसुंग मपानदा कैंपेन चथखिबा अदु मियामना लेमना मंगहलोय हाइना फोंदोखि हाइरे। मियामदा वा ngangbada महेश्वरना हाइखि लान असि लोइद्रि सोल्यूशन पुरकनबगिदमक मिखल थेंगनबने करम मफमदा चंगागा सेंट्रल गवर्नमेंट निक्कदबनो हाइबसिदि खंगी अदुबो मपुंग फाना पांगथोकपदि ngamde मपुंग फाना पांगथोकनबगिदमक महागना मिखल थेंगनरिबनि हाइखि।